President Zelensky mark as a humiliate way haigadra izat hoina phangtona Donald Trump amadi Jerry Vance mako ani ki marakta ki oval ki thokra matungda mark as a West na kaukibani amusung Europe ki countries sing na emergency meeting ama handak London da ngasi London da tauki amusung London da Zelensky se chat kya duka Ukraine ki issue amadi US na Ukraine bu thadok labiba masi ki hot issue sida yam phajaba am the important discussion kaya tauki masida Zelensky na hai ki malti aikoi a long time war asset sing na pam don laibana te we need peace aikoi santi pami adupu aikoi gi santi asi purakpa gi tamakta West nara NATO nara America di hujik aikoi bu thadok pidam na sale adupu masi ki security guarantee amati mayam na lopam tho i haidra masini US ki Zelensky na hai se amrom the European Union amadi London ki meeting na mention tauki madudi Ukraine bu ngakpa gi tamakta Europe hujik ta san baki matam oire Ukraine as a democratic adubun country ni amasung Russia na masi yot kidore cha kidore Russia ki yek atun lai matam sanglakle aduna Ukraine bu ngak pagi defend to buki exact time ni aduna lakli March 6 asida Europe as a rearming toraga sen thum khaigatuna khuchu khulai leiraga Ukraine help ki damakta ekoi ready torasi ani super resolution ma ngasi London summit da laukiba aduda main role France amadi UK na animak na sanglaga US ta famasi tahan gani amasung karam haina Ukraine ki conflict ase Russia ga losin bayai masida makoi chaw na step lokhat kani haikre aduga makoi no ofam ase puduna chakini US ta aduga US ga ta na haina raga masigi wafam si thamgani haipani hojik France abadi UK pullaga Zelensky hoi ase pu backup toraga Russia ga war sok nagadra madudi thajade maramdi makoina US yaudna pu bangabloi maram aduna yamna sathina masigi matang asida Ukraine bu arm tausi aduga makoi bu aid ka pasali kol moteng tausi haibisida yamna khanthaba masangatri ultimately Europe na puraga land se long term sok nagati haibisidi masi thajade maramdi Europe ki country mayam mana US na Ukraine ki damakta loukhrage by stance amati position ase chummi haibiawri aduna European Union Europe ki country puramak ase exactly koi chapman na left the Ukraine ki damakta maram atuna Ukraine ki damakta European Union na matam sang na koina Russia ki against the war tawtuduna laini haibasi thajade amaram de Zelensky na haiki modi nahan Oval Office ta Donald Trump amadi ekhoi ki marakta wa ase phajana tasin khomjin duna ultimatum om protraga su aikoi mineral deal ase tawbagi damakta ready ni haikre adubu purumak ase tawar matungda aikoi gi Ukraine gi security di mathauta ni Ukraine gi damakta lepi mathauta ni Russia na tungda makhoi da makka attack tor kadra maduki security kanana launi sini Zelensky ni am toina hanglise Amor of the Secretary State Marco na Rubio na haikimodi United States na Russia di Ukraine war ase loisin bagi thing bagi pamli pani adubu masi possible nate karigumba Ukraine su amati Russia su tebel amata laknaga aikoi galoi na wase haina tani phawda wafam ase loiro haidro so ngasi London da makoi gi emergency summit ama tawkibse masida Kari decision loukhrage matuni khwaidagi oiba important oibwadi Amrom the Ukraine ki position se lanpham de amna sathi baki wafam de hairi Ukraine ki 380 soldiers mokhoi as war to want oira tuna makhong tatpa makhut tatpa adupu Zelensky ki order de ki mokhoi se amka lanpham de satli hairi makhong out da pa natraga makhut out da mokhoi du su at least na khoi na ngamba phawta war ta front line to help to haiduna thari asigum condition ni Ukraine ki main power se sathi wat kraba adu ar basu mokhoi suban han de Russia bu ngamhalo yamuti Russia bu changhalo haituna asum inba masipur maksi prithibhi na uri amasung US na uri maramatuna nakhoi phibam phadi amasung nakhoi ki damakta ekoi country de ki force kadai de ki pi ga ni haituna hojik US na back cha khre sini makhoi ki mi si laimanda tuna 380 soldier wounded soldier makhut na mayaw da pa at least makhoi na ngamba khar to help to na bhain thari adugum condition hai Ukraine Hojik Putin ni real hero amasung ngasi di mokhoi West ta tawnari ba Europe ta tawnari pa amte America gi indri pun maksu uraga ngasi di Russia na haira krema di Ukraine se khari ing ta pa pami peace pamle aduna kana gu ba ma mokhoi peace purak da ba amtang hona birak di kai ke anu karem na haira ki hairi hojik Putin khoi Russia gi mokhoi officer sing loina lep to ni yengi West na Kari stance lo ko haiduna hojik phau da exactly UST lep khre Ukraine gi ne sang lo haiduna amoram da hojik
US के कांगलुपना यूक्रेन के दमकता आम पीनी अमती पैसासु पीनी हाइदुना ते हुजु हाइरी मार्च तांग तरुक फावदा मखोय मसिगी वफम असि इंथरी अदुबु अल्टीमेटली हाना तोरमबगुमदा US अमति मखोय पुल्लगा फजना थांगा वाशोकना हलंबदो मदुगी सक्तमदि अमुक लाकनी हाइबसि थाजबु वारी।